ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤꯕ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯍꯩꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯊꯪ ꯅꯥꯏꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤ ꯑꯩ ꯍꯧꯖꯔꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯃꯅꯤꯄꯨꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠꯅ ꯚꯥꯁꯥ ꯎꯠꯁꯕ ꯍꯥꯏꯅ ꯑꯦꯄ꯭ꯔꯤꯜ ꯅꯠꯇ꯭ꯔꯒꯅ ꯖꯨꯟ ꯑꯗꯨꯋꯥꯏꯗꯨꯒ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯏ ꯑꯗꯨꯗ ꯃꯤꯇꯩ ꯃꯌꯦꯛꯀꯤ ꯄꯣꯔꯤꯈꯥ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯚꯥꯁꯥꯒꯤ ꯄꯣꯔꯤꯈꯥ ꯑꯃ ꯑꯩꯈꯣꯏ ꯆꯥꯡꯌꯦꯡ ꯑꯃ ꯂꯧꯏ ꯑꯗꯨꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯁꯤꯁꯒꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝꯗꯒꯤ ꯑꯩꯈꯣꯏ ꯂꯧꯖꯩ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝꯗꯒꯤ ꯑꯩꯅ ꯉꯁꯤ ꯄꯤꯁꯛ ꯄꯤꯛꯄ ꯍꯥꯏꯕꯗꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯅ ꯏꯔꯝꯕ ꯁꯩꯔꯦꯡ ꯂꯃꯜ ꯑꯁꯤꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯕꯒ ꯂꯣꯏꯅꯅ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯒꯤ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯑꯁꯤ ꯑꯩ ꯉꯁꯤ ꯄꯤꯁꯛ ꯄꯤꯛꯅ ꯂꯧꯖꯒꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯁꯤ ꯑꯩ ꯑꯍꯥꯟꯕꯗ ꯁꯩꯔꯦꯡꯒꯤ ꯁꯔꯨꯛꯇꯒꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯍꯥꯟꯅ ꯑꯩ ꯄꯥꯖꯔꯛꯀꯦ ꯂꯃꯜ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣ ꯅꯨꯡꯁꯤꯕꯗꯒꯤ ꯅꯨꯡꯁꯤꯕ ꯄꯥꯝꯃꯨꯕꯗꯒꯤ ꯄꯥꯝꯃꯨꯕ ꯏꯃꯥ ꯏꯃꯥ ꯏꯃꯥꯇꯅꯤ ꯑꯩꯈꯣꯏ ꯂꯨꯅ ꯇꯧꯐꯝꯅꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯇꯅꯤ ꯃꯈꯣꯏ ꯂꯃꯟ ꯇꯣꯜꯂꯕꯅꯤ ꯑꯍꯩ ꯑꯁꯤꯡꯒꯤ ꯃꯋꯥꯗꯤ ꯌꯣꯛꯆꯕꯤꯅꯤ ꯑꯇꯩꯁꯤꯗꯤ ꯑꯩꯒꯤ ꯍꯧꯐꯝ ꯏꯔꯩꯄꯥꯛꯅꯤ ꯑꯇꯩ ꯏꯃꯥ ꯑꯔꯥꯏꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯁꯣꯟꯅꯔꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡ ꯉꯝꯗꯦ ꯑꯁꯤꯅꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯅ ꯏꯕ ꯂꯃꯜ ꯍꯥꯏꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ MCQ ꯅꯠꯇ꯭ꯔꯒꯅ ꯁꯩꯔꯦꯡ ꯑꯃ ꯏꯌꯨ ꯍꯥꯏꯕꯗ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯒꯤꯁꯤ ꯀꯩꯅꯣꯗ ꯂꯥꯛꯄ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯁꯤ ꯒ꯭ꯔꯨꯞꯇ ꯌꯥꯝꯅ ꯂꯥꯛꯀꯜꯂꯤ ꯁꯤꯒꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯁꯤꯡꯍꯣꯒꯤ ꯁꯩꯔꯦꯡ ꯑꯁꯤ ꯏꯌꯨ ꯍꯥꯏꯅ ꯑꯗꯨꯗ ꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯪꯀꯃꯨꯛ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯅ ꯀꯤꯊꯨꯞ ꯀꯤꯔꯨꯝ ꯇꯧꯅ ꯄꯥꯅꯤꯡꯗ꯭ꯔꯤꯕ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣꯁꯦ ꯂꯣꯟꯁꯦ ꯑꯁꯤ ꯕꯪꯂꯥꯅꯁꯨ ꯄꯥꯅꯤꯡꯗꯦ ꯑꯗꯨꯒꯩꯗꯤ ꯃꯅꯤꯄꯨꯔꯤ ꯃꯌꯦꯛꯅꯗꯤ ꯍꯥꯏꯕꯗꯤ ꯃꯤꯇꯩ ꯃꯌꯦꯛꯅꯗꯤ ꯄꯥꯕꯩꯁꯨ ꯄꯥꯅꯤꯡꯗꯕ ꯑꯁꯤꯅꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯤ ꯚꯥꯁꯥ ꯎꯠꯁꯕ ꯑꯁꯤꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯥꯉꯜ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯑꯁꯤꯒ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝꯁꯤꯒꯒꯤ ꯄꯥꯔꯤꯕ ꯁꯩꯔꯦꯡ ꯑꯃꯁꯨꯡ ꯍꯤꯖꯝ ꯑꯉꯥꯡꯍꯜꯒꯤ ꯖꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯁꯤ ꯍꯌꯦꯡ MCQ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯗ ꯂꯥꯛꯏꯕ ꯄ꯭ꯔꯣꯁꯅꯣꯒꯤ ꯄꯦꯇꯔꯟꯗꯣ ꯑꯗꯨ MCQ ꯌꯥꯎꯔꯤ ꯐꯤꯜ ꯏꯟ ꯗ ꯕ꯭ꯂꯦꯡꯛꯁ ꯌꯥꯎꯏ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯌꯥꯎꯏ ꯍꯥꯏꯕꯗꯤ ꯑꯟꯁꯔ ꯀ꯭ꯋꯦꯛꯁꯟ ꯑꯦꯟ ꯑꯟꯁꯔ ꯑꯗꯨꯁꯨ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯒꯤ ꯑꯗꯨꯒꯨꯝꯕꯁꯤꯡꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯤ ꯅꯥꯆꯣꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯩ ꯃꯊꯪ ꯅꯥꯏꯅ ꯄꯥꯖꯔꯛꯀꯅꯤ ꯅꯣꯏꯁꯨ ꯑꯁꯤꯒꯤꯁꯤ ꯐꯖꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯅꯣꯏꯒꯤ ꯍꯌꯦꯡ ꯊꯥꯗꯣꯔꯤꯕ ꯃꯅꯤꯄꯨꯔꯤ ꯚꯥꯁꯥ ꯎꯠꯁꯕꯇ ꯊꯥꯗꯣꯔꯤꯕ ꯑꯗꯨꯗ ꯀꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯍꯤꯖꯝ ꯑꯉꯥꯡꯍꯜ ꯑꯁꯤ ꯄꯣꯛꯄꯅ 1891 ꯁꯤꯕꯅ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝ ꯊꯥꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯦ ꯊꯥꯗꯣꯛꯅ ꯆꯠꯈꯤꯕꯅ 1943 ꯑꯗꯨꯒꯤ ꯃꯈꯥ ꯃꯍꯥꯛꯁꯤ ꯃꯍꯥꯀꯕꯤꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯍꯥꯛꯅ ꯏꯔꯝꯕ ꯅꯥꯇꯣ ꯏꯕꯦꯝꯃ ꯑꯗꯨ ꯖꯣꯍꯦꯔꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯎꯄꯟꯌꯥꯁ ꯌꯥꯏꯊꯤꯡ ꯀꯣꯅꯨꯒ ꯁꯤꯡꯉꯦꯜ ꯏꯟꯗꯨ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯏꯕꯣ ꯊꯥꯕꯜꯁꯤꯅ ꯃꯍꯥꯛꯀꯤ ꯔꯆꯅꯥ ꯑꯗꯩ ꯃꯍꯥꯛꯀꯤ ꯃꯍꯥꯀব্ꯕꯣ ꯁꯤꯅ ꯈꯝꯕ ꯊꯣꯏꯕꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯃꯍꯥꯀব্ꯕꯣꯅꯤ ꯑꯁꯤꯅꯤ ꯃꯍꯥꯛꯅ
iramba afauba saireng wareng dagi hena loina iramba hijam angang hal asigi introduce ni asi haijaraga ngasigi video asi matang asida loisinjerage meyamna aigi channel asibu haibadi aigi Hairol Bidi haiba YouTube channel asibu subscribe to view page aigi page Hairol Bidi asibu follow to view like to view share to view asi hairaga aigi ngasigi video matang asida loisinjare amuka shuhanna atei topic haibadi Manipuri nachomge important oiba topic porikha lakadaba adugumdo khalla aina video hapjarakani meyamna meyang tabisi asi haraga igi ngasigi topic asi sigida loisinjare video asi sida loisinjare meyamba mu khuramjare